India ki state amma oiriba Manipur da buffer zone thambagi wahanthok karino RK besobe India ki state amma oiriba Manipur da buffer zone thambagi wahanthok karino RK besobe India ki state amma oiriba Manipur da buffer zone thambagi wahanthok karino haina United Club ya school gi president RK besobe na phongdoragle wafam asing asi ya school laikai gi apun balum nipan gi maira pai bising na punsillaga moirangkhom sogai jam laik ta phongkhiba wakan mi from the phongdokhibani mahakna high state festival ama oiriba sangai festival asi sarung yana bagi nak sakhiba paumisingna tongliba gari adu Manipur thai haibagi dama gwalta bida thingkiba du akan ba mong da kandem tawi isagi iram da masida Manipur thaba gari tonglaga satpada athingba pirakle si higher authority na miyeng changbi daga thidokpiu haiki mahakna hai karagumba Manipur thugai pa pamba miyo kharagi interest da Manipur muthalaga satpa yani haibagi maram chapchaba si karino haiba khangalo Manipur gi governor chief secretary security advisor na Manipur haiba si karino mayek sengna khangdabagum tawri Manipur da president thamjilega sananing ba mong da sanariba Manipur thugai pa pamba da interest lairiba Manipur thugai pa pamriba singna Manipur da laibiranu haina penda ba phongdokhe loina na hauji iram da masida oiriba thaudo asina praja singware iram da masigi maikai khudima amata satpa yadriba asi miyeng changbiduna hanagum tangdu laitana lehenna ba hona ba da mai onsin ba chungani haiki India ne Manipur asi thawai bidre haibasi mayek sengbada natana bhajana miyeng changbidrabanina maong tadaba leba ama ohelle haiba wafam thamke wakan mifam aduga mari lenana gwaltabi gi thawdok judicial inquiry tawgadamani gwaltabi da Indian security force ki thawong yaning de haibana singba play card sing paiduna kholaw kaya sulawki Irang asida sahi ani lau uba lebluwa lau from sing lau missing na lau khoiba horakpada Central Force na thingkre sahi ani helaglaba Manipur da thokliba Irang asida Bishnupur district ki manungsan na laiba thinungai khulda lau missing na lau suringai da permission yaudi haina mafam du da mathau tawriba Central Force sing na lau suba thingkre security ki thawong du pena draba lau missing na lau from da famjin du na yaning da bo utkre haire press na phangba pawda thawdo singa si ayu lau missing na lau suringai matamda Central Force sing aduna mari leinaba singi permission yaudabadi lau suba yaroi haina athingba pirakhibani lawmi sing aduna loktak lip irrigation gi high canal gi mathak thangba amadi high canal ga tainaba low canal gi lawfam sing da sahi ani hena law udana lakpana law uba hauragani haina lawfam sing asida lawmi sing da tractor season aduna law khoiba gi thabak chatharingai da mafam du da mathau tawriba Central Force sing na law khoiba lepnaba khanghalikibani haire Central Force ki ka henba thawdo aduga mari leinana pena draba lawmi sing da pauche asida phongdorakpada ngasi tractor season aduna law khoiriba lawfam sing asi law uba yananaba district asigi DC SP, BSF, SSB, amadi mari lainaba loisang singda lau uba yahan binaba hawkiba mas tara mapandagi se kaya tharakre Central Force singa loina namifam kaya su phaminakre adubu ngasi fawba permission phangdri haina lau taba yadana lagli irang loidri hairaga su saningai thaningai leiraktabana hingbada wasilalaba lawmi singna mamangda mifam kaya pangthoki loina na lau pananaba khongthang asi laurakpani mapha masiga thangnana leiriba kom furuki khunja singna khundariba mafam adugi lawmi singdi lau unaba sem sabada Central Force ne karimata ayet apan pidana thabak suhale Central Force ki asar miran naiba thong adubu pena daba phongdoragli ngasi asi mafam dugi lawmi singna Central Force na makoi bu ngakpirabasu ngakpidrabasu siba sangba law uragani haiduna law khoiba hawkhibani haike tanja adu da Central Force singna law khoiba yaroi haina makoi bu kaitan talabasu lawfam adu thadoktana mafam adu da famjinduna makhatana law uba yanana bu khongthang lawkhatki loina na hiram asigi matang da mari leinaba singna miyeng changbiduna sahi ani hena law khoiba ngamdana laglaba lawmi singi awaba asibu ubiduna law panba yanana ba thuba matamda sinbiyu haike Delhi da lai haraubagi jagoi karamna sagadawribano Subhas Handang numit humni marin asigi manungda social media da Delhi lai harauba committee haina mingthonba committee ama semduna Delhi da lai haraubagi jagoi sagani haina thagalagliba asi Delhi maitai coordinating committee na angakpa fawi haina DMCC ki culture and the public affairs secretary Dr. Nongthombam Subhas na media da paujelagle Subhas na makhata na media da thagalakhiba paujel amada malem gi tongan ba mafam singda choi saina na khundariba maitai sing amati mapung oina Manipur da lairiba maitai sing na lai haraubagi wahan thogasi yamna lumna lawduna ngasi fawai kai khumnari adubu Delhi da laibani haiba Delhi lai harauba committee na Delhi da lai haraubagi jagoi sagani haina social media da thagalagliba asi angapa fawi maramdi Delhi da umang lai su laite laibung su laite maram aduna karamna Delhi lai harauba committee na matau karamna Delhi da lai harauba jagoi sagadoribano lai haraubagi thoramasi aikoina maitai singi oina yamna ikai khumna batana tana matam sana amadi lai haraubagi laibung da natana lai haraubagi jagoi asi harau kumai gum pangthok tana lagli
ꯍꯥꯏꯔꯤꯕꯅꯤ ꯗꯦꯜꯂꯤ ꯂꯥꯏ ꯍꯔꯥꯎꯕ ꯀꯃꯤꯇꯤꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯅ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯗꯦꯜꯂꯤꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯑꯁꯤꯕꯨ ꯀꯨꯝꯃꯩ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯑꯗꯨ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯄꯨꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯁꯨꯕꯥꯁꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ